Khul Ngakpa phaba Yaroi, Haina Arambai Tenggol Mathakta case Amatta Panba Yaroi, Kourounganba khuman phaba Yaroi, Manipur Armed Forces Special Power Act khudakta louthokkadabani haibana chingba, tonganba demand kaya talladauna ngashi Uripok Apunba Lup amadi, Uripok Apunba Nupi Lup na lambi tangkhai thingduna Khongjang Changsinkhre. Uripok canteen crossing that lambi da Changsinkhre Khongjang aduga mari laidana, Uripok Apunba Lup ki Publicity Secretary Chingthang nambamna hai. Lamdam asida hojui thokliba irang asina maram oiraga tangdu leitadana leidinga cherak asida security force na Khul Ngakpa phaba punduna case pansinba Arambai Tenggol ginuching pural Kourounganba khuman gi Mathakta Haina case lokalakpa da chingba lalong kaya ama center na chatharakliba ase Manipur miyamna yaningde Khul Ngakpa thorakliba sing ase tona yadaba criminal nate matamna yadabagi araiba khulai paiduna Khul Ngakpa thorakibane maram aduna makhoibu general amnesty piduna mainstream da puraknaba honagadabane Irang asin loiraba matong Khul Ngakpa mahusagi punsida adumak halakani. Jengkong chingyada khudongchadaba kaya mayoknaduna Khul Ngakliba ichil inaw adatai tahanbi kano. Makata na makoy buphana ba hunaraklabadi miyam tumini yenglaga layroi haina mahana makata na phungdokhe. Hojik tangdu leitadana kuki aggression dagi akoi je ningek lawna lairingai cherok asida Khul Ngakpa ichil inaw ching amam tongoina phana ba punnaba Haina case lokalakna chingba Arambai Kourounganba khuman gi Mathakta case Guwahati da transfer tawakpa adagi machi da Khul Ngakpa singje phaba punba tawakpa matamsida akoina pendaduna ngasi akoina tholaga khulawse lawbani Khul Ngakpa sing asi situation jina tholakpani akoi ase lengakna akoi di general amnesty piraga akoi je mainstream da porakadamni haiba mawdam je mayamni kuthanga thamjari yamna minungsigi miyengda general amnesty lauthopiu haina media ki through da Uripok Apunba Lup amadi Uripok Nupi Apunba Lup ki pawdam jari